Lakhipuronline puthokchaba January gi tang mapan leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao. Manipur da thogliba kanglop anigi irang asi karamna santainaba yagadagi haibagi hiramda Silchar da khananainakre. Silchar dut patil rail line da meitei nupi manba amagi asiba hakchang ama thengnakre. Numit kunnigi Fisa Lonsagi obe training program ama Sanarai Weaving Center Joragul Sonaida Hodokre amasung Numit humni chathagadaba ahanba National Taekwondo Championship 2024 ngarang bina kandi kasarda hodokre. Haujik mapungoiba Pao tabirase. One day consultation on crisis in Manipur, its challenges and protection of human rights, a follow-up on Brahmaputra Declaration haiba khana nainabagi thormama B.R. Ambedkar Hall Silchar Kasarda Manipuri Youth Front of Assam Maifa Amadi North East Dialogue Forum NEDF anina sinduna ngarang January gi tang 9 da pangthokre. Thoromasida social scientist Dhanabir Laisram North East Dialogue Forum gi U Nobokishore Karbi Students Association gi ex-president Thangsing Timung Assam Indigenous Peoples Protection Committee gi President Sahadev Rajbongsi, All Tripura Manipuri Youth and Students Association gi K. Dhiren, Social Worker Tampak Mayum Kamaluddin, Manipuri Kanbalup ki Chairman R. K. Sanahal, Veteran Mairapai of Barak Valley Assam Thangjam Sanathoi Amadi, Social Worker Kaisam Bidapati na Presidium Member Sing Oina Sarugyaki, Thoromasida Sarugyaki ba Manipuri Youth Front of Assam gi Advisor Saram Herajit Nahai, Asumna Nongmagi Oiba khana nainabagi thoromasida Manipuri Youths Front of Assam ga punna North East Dialogue Forum amadi North East gi tongan ba furup Manipur, Tripura, Assam amadi Karbi Anglong, Dima Hasaw digi lakpiraga Manipur State asida thokliba furup anigi irang asida human rights violation singbu karam haina santaina ba yagadagi haibagi mifamama pangthoksabani. Mifam asida tongan ba warip kaya ama lauraga Central Government amadi UN da aiba memorandum pisingani haike. Khana nainaba aduda Manipur dagi lakiba social scientist Oja Dhanabir Laisram na hai aikoina ngasi apunba ama oiba ngamdriba asi aikoina luk macha mayam ama puthoktuna aikoi punsi haiduna thorakli asina maram oiraga aikoi apunba ama oiba ngamdribani loop semdrabadi aikoi punba yatrabara haina mahakna hangki aikoina loop mayam ama sembagi mahuta aikoigi leizariba achoba loop asigi makhada aikoina thabak tawraga thokliba problem mayam asi solve tawminasi haiki aikoigi hana thokiba chahi taret khuntakpa matamaduda aikoigi leiramliba population asi lakh mapan lising yankhaini masida aikoigi leheuriba missing lakh ani makhai mukni masida mi mayam ama mayum mai thakiba amadi angang nupi kaya ka manungda morok mai thaduna hatkre khuntakpa haibadu oiki masigi khuntakpa sigi matungda Manipur dagi awasing tantoktuna mitei singna panki chahi taret khuntaklaba matungda anopa Manipur ama semkiba chahi nipan phakide Gambir Singh ningtho amadi mahaki manau nupa Narsingana Kanchipur da konungleng sinduna semlakpa si hana leiramba Manipur dagi hena phajaba Manipur ama semki masigi maramdi thabakana suba pukchel sengba Taksi khasi naiba laukiba phirep hongdaba asini maramda munungsiba asi mathang kaitharakpadagi aikhoigi ngasi lakriba phibam asi oikibani masida aikhoina khanggadabadi hana leiramba gunsing asibu chenba mathau tai haina mahakna phongdokhi. There should be mixture of water, heat from the sun and water from the rain. See, tiny fire using a minor over the lap for a minute. When it's something you look at masih tahu mana aku ingat warai blog itu toksin besi sini kerana mayam nai waktu nai yang sini mai mau piu dah nang piu itu pasai kan dia dah mana mana hari sini mana Khamis dah mana Turis dah apa nak kairo kan dok kan tahu nak pergi miyak itu critically yang pergi kok miyak critically yang maka khanda pasai yang adu isake khel togi haina bi masu lai du mathau ta bone baina thamjani asi nomung yoga Manipuri Youth Front of Assam amadi North East Dialogue from punna North East ki tongan ba indigenous group singa punna Manipur Tripura Assam wena Karbi Anglong Dima Hasaw digi lakpiraga koi nomung yoga Manipur thokleba
मे अहुमदगी थोरिबा कांगुबनी इरांग असिदा ह्यूमन राइट वायलेशन ओरिबसिंगसिबु करमना संगाइनबा यागेदगे हाबिगी मतंगदा खनननबगी मिफम पांगथुकति हाइबा मिफम सिदा कोई तोंगा तोंगा वारेप मयाम अमा लौरगा सेंट्रल गवर्नमेंट अमसुंग इवेंदा अखोगी अइबा मेमोरेंडम ओइना पिसनबा गसी खनननबसिगी लेपि वारेपसिंगजना मणिपुरदा अथुबा मतमदा शांति पुरकपा ओइनबा अमसुंग ह्यूमन राइट वायलेशन ओरिबसिंगसे करमना UN yengsinbiba amasung central government yengsiminaba akhoi ngasigi declaration se soina yawgani Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Silchar Dutpatil Larsing Par Rail Line da Meitei Nupi Manba Masak Maming Khangdaba Nupi Amagi Asiba Hakchang Ama Thengnakre Mafam adugi miyamnadi Nupi adu train na takpa oigani haina chingnari Thodok asi ngarang ningthau kaba numit ki numitang ta thokibani Mafam adugi miyamna Malugram PS ta pau piduna Asiba Hakchang post mortem ki tamak Silchar Medical da thakre Nupi adu angang ba machugi fizol setli yengbada nungaitaba content oibana video adu uchaba ngamjadre Pau asi iba phawbadi kanano karilam gino haibadu khangbangam dana leiri Nabard Assam Mayai Loisang Kauhatigi Makhada Youth Signing Association Lakhipur Nalamjingduna Nimit Kunnigi Oiba Skill Upgradation Training on Assamese Gamosa Weaving Program Haiba Training Program Ama Ngarang January Gitang Nipan Sanare Weaving Center Joragul Sonaida Haudokre Thauramda Nirmal Kantidas President Dakhin Mohanpur GP Dinesh Kumar Gupta LDM Kasar L Horilal Singha Assistant Director Handloom and Textile Kasar Rabi Shankar Ligmabam DTM Nabard Kasar Amasung Nandan K Hendik BC BMMU Sonai Block na chingba miyo singna dais ta phamki training program asiga mari leinana Rabi Shankar Ningmabam DDM Nabard Kasarna haikibada phi sabi singna training asida pungning changna amadi matam chana laktuna training asidagi khangjinbada kanaraba kaya tamsin haunaba appeal tawki L Horilal Singha Assistant Director Handloom and Textile Kasarna phi sabi singna matam masigi honglagriba ichel asi masak munna khangjinduna matamga chunaba mongda phi salonsa taunaba pautak pikhi numit kunni chupna chathagadaba training program ngarang haudokpa thoromadu Joragul Mongolpur amasung thangjam lekaidagi SHG gi member marfutra na sarujaki hairi mayamam lay Handloom and Textile Department noi gi damuta mateng pangna bi damuta koi gi trainer bawa noi gi damuta kaitho mi trainer ama 20 days kaitho laktu ni noi 90 gi base ahungi 60 days tha ni noi gi damuta kaitho laktu ni khallo mi na kaitho rai do matam do mangan biganu hajana thawai yauna tawbiu haina gi ba matam maitai pungkham di tawnaragum ji aina nga saide haijari duni che hoida yamna tawgunu pung ahum natra mari khatang tawbiu but Chang naina matam do naina tawbiu kaigino haida da iche binasi da laaga ma amu handori mi gi ju timing haiba mi gi trainer je sida lak aga matung da ma ju thabak ingang torga ma di hallaga mu office ki attend tawda ba da thabak ju attend tawru doini aduna mi gi timing piri ba timing je matam chana lakpiu training da fajana training tawbiu ai di adum mathang gi training da ju ai di adum regularly visit tawrani thaung khuding gi de adum meeting pham do lairabni visit tawrai ni yarba ahan bada aduga akon bada ai ngasai training gi matam da dai ka han haijar ro ngasai gare akon bada iche gai hisab tawbu tambiu ko hisab tawbu tambiu phi sai na pungsa sabi gano phi sabada langi maman kya changi atopa po chai na paisa kya changi ai na pung kya kai thokki ai haijabna khulakta leiba mi singi nongmada lupa chama khak income ai sidi alik pida jungi thabak ingang loina sura matungda lupa chama khap puthokpagi se pung ama khaktang subadane lupa chama thopo yai tham da kyano lising hum kana pirak toino lising hum de leita de mai marup to yaw yare na ko madu paisa su lesam matam biu ai isa sing do asige na phanu hona biu thabak suning da mayam leiba do waru nu moi da su da san ai khallu asuba noina ne suraga moi gi phi biu moi na lehallo ta chaba haiba mi singdo masagi jongkham duga phi leina book tawrame mak sapa ka phangde mai ne sajai to phangde asi pio nampu da
अदुबो सानिंग दिन बिखा जों असुक नंगाय बस ট্রেনিং গো আপনার ট্রেনিং সুন্দর মতো দিয়া যেগুলো জিনিস বানাইবা এটা যাতে কম্পিটিশন যেতে পারে আর কম্পিটিশন গেলে এটা আপনার এটা সুন্দরভাবে আপনার যেমন আমরা দান গত বছর আপনার গ্রামও দান করছেন দানের দাম একদম কমে গেছে না ক্ষেত্রে কি হইব হইয়ারিয়া কিন্তু এই বছর দেখা গেছে সরকারে এই দানটা কিনে লয়ে যার এখন দানের মন এখন 600 টাকার উপরে সেই আমরা কাপড় অনেকে ভাবতে পারেন যে আমরা ট্রেনিং দিব কাপড় বানাই এগুলো সেল হইতো সেল না হইলে তো এটা আপনার খরচা বেকার হয়ে যাব এটা আপনারা চিন্তা করবা না যেটা আপনারা বানাইবে যাতে মানে যেটা কোম্পানি যেতে পারবা অটোমেটিক সরকারে এটা নিয়ে যাইব তার কারণে কোনো টেনশনের কারণ নাই আর আমরা South Barak Complex Binakandi Part 2 da numit humni chumna chathagadaba First National Taekwondo Championship 2024 ngarang January gi tang nipan ahoba numit ki thoram pareng oina ayuk ki pung nipan taba matamda G Narahari Sharma Vice President Organizing Committee na Phiral Singkhatuna haudokre Nungthilda pangthokiba haudokpagi thoromda G Narahari Sharma Vice President Organizing Committee na mipamapu ikai khumnajariba Lakhipur gi MLA Sri Kausik Raina mithunglen aduga Rajdip Gola President Lakhipur District Sports Association amasung K Anita Devi Jila Parishad Lakhipur East P Olen Meitei Coach Manipur amasung Joseph Tangsang Taekwondo Coach Mizoram na ikai khumnajaba mithung oina phambak lengsinki MLA Sri Kausik Raina Maira Chukat Pituna Thorom Haudoklaba Matungda Organizing Committee ki Maigedagi ikai khumnajariba Oja Singda Lengyan Kudol Tamki Pukrambam Joy Priyana Taramna Okpagi Warol Thamlaba Matung T Nogendra Secretary Lakhipur District Taekwondo Association na Haudok Warol Thambiki amasung CH Ibo Pisak Convener Reception Committee na Thagatwai Piraba Matungda Nat ki oiba thorom makhatana pangthokhi Mizoram amasung Manipur dagi lengbirakhiba Taekwondo sanaroi singna demonstration utlaba matung ahanba numit ki thoram loisinki haina Yumbu oiriba Lakhipur District Taekwondo Association ki maigedagi Torangbam Nogendra amasung Ingudam Nilbirna khangalakli Jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course ngi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chabasu thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 939573245 da of Honobio Nungairaba Pao Kasar Pular Tolda Holistic Therapy Center ama hangdokjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagi tamak ngasimak lengsim biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center
Nilmohon Complex near Muscle Gym, OB Road, Fullertol, Kasarasam. Nongmaijing natabada numit khudingi ayuki pung mapandagi numidangi pung teret phawba laying zari. Mobile number 8638078821 ne. Aroibata maruiba pau amukhanna. Manipur da thogliba kanglop anigi irang asi karamna santaina ba yakadagi haibagi hiramda Silchar da khananai nakre. Silchar dut patil rail line da meitei nupi manba amagi asiba hakchang ama thengnakre. Numit kunnigi fisa lonsa ge be training program ama Sanarai Weaving Center Joragul Sonai da hodokre amasung numit humni chathagadaba ahanba National Taekwondo Championship 2024 ngarang bina kandi kasar da hodokre. Lakhipur online YouTube channel gi pau sandok chaba ngasigi wenadi matang asidaloi jare.